अहानबदे Maruoiba update ama arambai tengul gilusing purin Korounganba Khuman degi lukuchage running oisanu opposition officer oza guru oisanu maira paibi oisanu laikai club oisanu CSO oisanu mahirwe oisanu lairaba ina khunba oisanu oiningba oisanu hauzik maribak mafurup kannena siba kidana lan thengmani na tholiba singi thawna se hek hankibada leibak se loire si mahaijage haina Korounganba Khuman na phungdokpini aduga mathangi update asina Robin Mangang khairakpam degi lukuchage maitena lan hobani haiba wasidi UT da gi nate sak liba lan mi da petrol beren oina hezilak pani sigumba wathi mayam setar ga isagi irebak sida minai oina sumaina hingdu da leiba ta sengna pamdre tha ama khak free thadok piro angam baduna mapu oijawra sanu kukin hat khradi fare hat pangam khidrabadi adugi matung inna ingak sida thori thuraga kangla mamang da hat piro miyam mangda lauthokliba sina isana to bukhuyek oijarage yamma pendre khangba ta sengna ware khutsa se prok prok theklaga khangba haidu oire haina arambai tengol gi Robin Mangang khoirakpamna phongdokpiri aduga mathangi update asina kangla pawdagi lokhuchage asi bahchang oina fangle None district ki khopung police station manung chana leiba Rubangla village ta leiba Thailit pau thaumai kauba mioi ngarang nungtin iril turenda nga phaba sarpa turenda nan thakibadagi irang nakibadagi tiba khangdan lerkiba dunga CSC baksang oina fangle maga hujik Manipuri police department da constable oina leibani hairi aduga mathangi update asna gari re thombada leisabi am suide anina sokle kaksing khunau UFO manakta lambigi matai din sang na pi yonduna leiba Portfam da bolero gari ama thomjilakpadagi leisa pi ama leikidre mauna ani sokpadagi laikan nakre hairi leikidre leisabi adu kaksing khunau awangdagi salam Rosilina sahi kun gataret ko wisok pada gile kan nakraba ani tuna laikai adumak tagi maisnam debla sahi kun tragamapan amadi kaksing khunau thingnam bokul laikai dagi khumaksa murojibula sahi ni phuni hairi thogdok asi bolero gari adun starring fail oirak pada gi diesel auto amada thomjilaba matung platform adu da thomjilakhi bani bolero gari adu gi registration number MN 0W1591 ni hairi adugo mathangi update asna miron bi madom sa thokpadagi izzat temsing na ba yaba pirasi hairibra kukma thawal laisang tem awang leikai basikung lerakte April kunda thoki ba thawdok amada laisang tem apun baluk ki president H Priya Kumar na hoki ba metrom de press release amada Khuman United Clubs and Maira Paibi Association kukma mayang Imphal na imung manung gi thawdok wa thokta su maran thidana khuting jelli haiduna hairak liba wafam adu yumpham yawda ba wafam ni thoki ba thawdok adu madom za thokpa hojik sumiro libi sagol sem ningol laisam tem ongpi Chandra Saki mapuro ba laisang tem somo kanta hai ba laisang tem Dhananjoy apok ba laisang tem ai ma asina mi leitaba ki tanza lawra nu pi oibi ki septem sing na ba hona ba tan tamthina phuki ba gi thawdok amani haina kukma women wing gi secretary thangjam Rebecca leimana thador pasero laman hairi zerolas na makha tari ba di thawdok asi bu laisang tem apun ba luki president imung manung gi thawdok ni hairi ba asidi nupi singki matakta sa tharpa crime kaya bu imung manunggi mana manin naidna kupsin dona thamning ba amadi imung manung bu oira badi nupi angang sing sa taba crime khudum ayaba pi bagi thongni haibada himan ba thokloi haiba thodok asi kupsin dona thamla badi nupi khunai bunung manung magi lekha tarak patana tanung si chan na lairam ba imung manung kaya kaina rak patana tana thokan ningda ba thodok kaya su thoklak pe yai imung adu da irang thoklak patana tana laikai da khunggang dagi mathang irang jok thorak to na mairik pi dagi mai jaw pi olak ka da ba adu busu kokma mayang infan naksin lawi thodok asta senari bi misek asi budan di fangan ba angam ba mong da hona minasi hairi adugo mathangi update asna kang leipak ki maira dagi khutchage jiribam da gari thongna basat khiba mitei driver amagi asi baksang purak laga gari dagi kaw tharamba driver Assam police na fare masamang driver gi sinfam oibasu gari thauba phangdaba dagi khongjom da leiba tata driver amaga jiribam da satuna gari driver oina bas thi basat khiba Bishnupur district ki kaino thongthakta leiban ha amagi asi baksang puduna laglaga gari dagi kaw tharamba Nagaland wakha dagi driver ama Assam police na fare misi asi gi matang da pausi asina all jiribam transport driver union dagi phangba pawgi matung ina dilai kidra driver asigi maming thoksom Michael sahi kungani pan apok pa thoksom Surchandra Singh kawi Bishnupur district ki kaino thongthakta gi ni laikidra driver asigi khongjom dagi abung koba tata driver amaga ma ki tata gari da jiribam tanna lakhibani maram di jiribam da gari driver awat paleiba haibadagi gari thonabagi damaktani hairi makhoina ngasi ayupung ni pan rom taba matamda jiribam yauraba matung da national highway 36 paring gi jiribam Chandrapur manakta gari ngahek hamduna mapan ipan thokna ki matam aduda laikidra driver thoksom Michael sa thaklu ge haiduna gari degi kumthaduna satkibadagi suken halakidre loina ma ki mobile phone su tata gari manu aduda thamlambadagi paw phawna bangamdana leitaki hari yamna ngaklibadi ngasi nuit yungba matung pung baruga makhai rom taba matamda ko himagi wakhadagi driver amana mahaki gari dan hani haptuna purak laga jiri kat yorom daida gari dagi laimai da kaw tharaga thanamki thawdok adu jiri gat ta leiba Assam police ki kangbuna ubadagi
Tata gari adu tananduna jiri thong matakta faba ngamkhi masigi matungda police na gari degi kautham ligumi ani du kana no haiba yengba matamda thiba khangdan lerkiba Michael ni haiba khangba ngamkhi aduga naha amaduna Nagaland gi wakhadagi naga masani bhag adu number 4 ka hena sasin badigi overdose oibani haiba khangba ngamkhi khudakta Michael gi asi baksang amadi overdose satpani haina singnari bana adu Assam police na lokhatuna silchar medical college ta leng sathabadagi wakal tarakhi siraba Michael gi haksang silchar medical college ta postmortem bidamakta thamgre hairi all jiribam road transport driver union ki president and Sadananda namaka tana phongdorapagi matugina dilai kitraba driver Michael su number 4 overdose oibadagi sikiba oigani haina signaba pauri adu postmortem tawraba matungda misi asigi subs sab marab khangba ngamgani haiki misi asigi asum aran langla langjin khangnaba all jiribam road transport driver union ki president lusing duna yamna kana thijinbagi thabuk satari matau karamna mahak siribano haibadu su khangdu na honagani hairi thodo asigi paulai kitraba driver Michael imung manungi music da pikre hojik imung manungi music lakpa ngainari loidhla driver Michael amusung atopa na amaga gari da haptuna purakla lambi da gari da ki kaw tharba thamnom kiba Assam police na faraba Kohima masa driver adu hojik pohang pohung satari loina matau karamna driver Michael na sikibano mahaka karamna makhoi ani thengnaduna maki gari da haptuna purakibano haibadugi akopa marul khangnaba hojik pohang satari hairi aduga mathang update asna red zone oiriba kumbi oiriba watha lambi dagi BSF lothokpa yaro hena nupising na rally satkre sayi ama helaklaba manipur thokliba kanglum adi ki irang asina sokalaba mafam ama oibadagi hojik red zone ni haina lauthoktun leiba kumbi miyam bungak senabagi damakta lengang na tamlaki border security force BSF lauthukna bahuna basi yaning de haidun ngasi kumbi de leiba nupi oibi ima ivel sing na sobo rally ama satkre ngasi dungtin pung taraga ni thoi makai tabadagi hona kumbi watha lambi gi paring de nupi sing na togan ba prekat kya pai duna red zone oiba kumbi de gi BSF lauthokpa yaro haiba kholaw amata oina lauduna satki rally de saruk yakiba unified peace coordinating committee kumbi gi women wing gi vice president W Sardana phongdorpada kumbi kendra gi site on gram panchayat ki manung san ward number 6 te leiriba watha lambi da lambel hairiba asima wangsahi gi meyhum dagi haukiba lan adu torbung dagi thokibani maduda Surasanpur da nakna leiriba red zone oiriba watha lambi isi manipuri gi hanba lan phom masu oiribani maduna mafam asida praja miyam ngaksena leiriba taraga duruk suba BSF batalel nasi lauthok payaning de praja gi awab ubi miyam gi hunkhang biu barat lengak nang mitei purup kan biu BSF lauthok na bahona riba asi ekhoibu tumna hatpira ge hairibra ekhoi santi pambagi tamakta BSF na ngaksenduna leibani hojiksu kuki militant singna lumduna attack tawrokata dagi ngaiduna leiribani maduna kumbi asigi watha lambi asi red zone ni mafam asidagi BSF lauthokkiba tarabadi manipur gi nupi sin pumang amato ina punsinduna akan bakhongthang ama sangsin gani karigi damakta India lengak numitei tumna mutatna bahona ribanu watha lambi da leiba prajamyam kuki singna landarak tuna yum maitha duna tanbadagi leiba ngamdaduna hojik tongan relief camp sing da sangse phom loduna leiribani haina phongdoki magna hai hojik BSF sing asi sanna bagi damakta gari da makhoi gi mapot masai hapsin duna leire BSF na leiri mafam masi ganak na saiton maya da kuki gi bunker kaya masu leiribani kuki gi bunker sing aduga taina na mitei gi yum taraga manga khak hana kagluk masen nungsina leiramba matamda leiramba adu kuki signa mitei gi yum mai tara rom mai thadoki badagi hojik yum khara khak tamak ngaituna mi leiba ngamdaduna leiribani oiriba phibam asida BSF sing lauthokkiba tarabadi kuki militant singna landaningo matamda landaraktuna misimina kaya thokadoribani maram aduna kumbi watha lambi de leiriba BSF lauthokpa yaroi lauthokpa tarabas makoi chatringai da mahut chinba state security force hana thamlaga ngaksen bagi thabuk paikhatrabadi BSF lauthokpa yaroi kumbi gi nupi miyam na hingnung tin khaidana lambi da yarek tuna thingani haina su phongdoki video sing bibagi damakta mayam pumok pumuk na thagachari